वीडियो असी हौजद्रिंगागी मंगोइनना मणिपुर टॉप चैनल की मैकेदिगी मैम द रिक्वेस्ट अंगतंग हाना तौजगे यामनमक नुंगाइतबा मसुम लेबक्थिबा थौदो अमनि मैम हौजिक चैनल असिना नुमित मरीनी मंगानी की ममांगदा थगतखिबा वीडियो अदु मपुंग फादबिदा कटिंग तौरगा हौजिक सोशल मीडिया दा यामनमक वायरल ओइरी यामनमक नुंगाइजदबा थौदो अमनि वीडियो अदुना हाइनिंगलिबदी सै अनिगी मतुंगदा प्रिडिक्शन तौबा मियोय अमना अखोइदा लेबक थीबगुम थोकप याय हाइखिबा अदु अरानबनी युमफम यावदबनी तोंगानी हाइबनी वीडियो दुनो हाइरिबदी मैमना वीडियो दु फुल द यिंगबिरगनी मेक सेंगना खंगबिगेनी दुगा अदुना तबिदा हाइदे प्रिडिक्शन दुना हाइरंबा सुमनतगी सेंटेंस अमनी खतंग दु लखलकान मखोइना कटिंग तौरकान वीडियो से हुजी सोशल मीडिया दा सैथोए मसी यामनमक नुंगाइजदबा दुगा प्रजा मियामदसु यामना अकीतु जुंबा पोले मसी अमुहना मतुंगना तौबिगनु हाइना मणिपुर टॉप चैनल की मैकेदिगी मैमदा अमुहनासु रिक्वेस्ट तौजरी अमसु मैमना चैनल असिबु सपोर्ट तौबियो दुगा हौजी कोविड-19 की सीरबा मतम मसिदा वैक्सीनेशन की मीना क्रिक इनादुना वैक्सीन कापनारिबा मतम मसिदा असिगुंबा वीडियो अमा सोशल मीडिया दा सर्कुलेटेड तौरपाय बिसे दुगी मतिक लेबक थीबा मने अदुगा वीडियो असि कनागुमना शेयर तौबि मसुम थगत पिबि यावरगदी सुंसोय सोयदना डिलीट तौबियो नत्रगना रिमूव तौबियो हाइन चैनल असिगी मैकेदिगिसु रिक्वेस्ट तौजरी अदुगा मयामना नुसिबिदुना चैनल असिगी वीडियो शेयर तौबिबा तारगसु सुंसोय सोयदना मयामदा अमुक हेना बाप तहनबिनबगी दमक्ता हाइबदी वीडियो असि अपुनबोइना मयामना शेयर तौबिद्रगसु पीरिबा कंटेंटुंगी मपुंग फावा क्लिप ओइना लौथोकपिरकाना मयामना शेयर तौबियो हाइनसु चैनल असिगी मैकेदिगी थमजरी अदुगा अमुका नाइजोइजरी मयामसुगी कंटेंटुना हाइरिबदी प्रिडिक्शन तौरिबा मियोइदुना हाइरिबदु अरानबनी युमफम यावदबनी मदु तोंगानी मदु मयाम थाजबिगनु मयाम वैक्सीन कापथोकमिना सी हाइदना आइना पाथोकसरिबा पेपर अदुना मयेक सेंगना पले दुगा मैम आइना हाइज सिंगजेदना आइदि अहेनबा इसागी नॉलेज हापसबा अमहुला यावजदे मदुदा सुमनतगी मदुदा पेपर दुदा इराइबदु मदु खतंग लखचरकाना मैमना शेयर तौजबने दुगा मैमनासु मतुंगदा अमुहना समाइना कटिंग तौरकाना मैमदा सममनबा याबा ई पाउसिंग मैमना संदोकपिगनो हाइना चैनल असिगी मैकेदिगी हाइजरी एंड थैंक यू ngasi numidang warang phonghiba tongan manipuri sifongsingi maru oibe ई पाउसिंग खोंगचरगा मणिपुर टॉप चैनल की मैकेदिगी मैमदा थमजगी अहानबदा जिरी न्यूज नेटवर्क की एंकर लाइखिद्रे जिरीबम डिस्ट्रिक्ट की बाबूपरादा लेबा जिरी न्यूज नेटवर्क की कॉन्फ्रेंस हॉल मतम सांग जिरी न्यूज नेटवर्क की न्यूज एंकर ओइरंबी वाई सुशीला देवीना जेनिम्स हॉस्पिटल मसागी अनाबा मन मरम ओइरगा ngarang लाइखिद्रे maru oiba पाउ खरा CM ने इम्फाल वेस्ट डिस्ट्रिक्ट पार्क सना कोविड टेस्ट तौनबगी थौरम ngasi हौदोखरे मणिपुर की केंद्र हुंफुदा कम्युनिटी आइसोलेशन सेंटर अममम MLA सिंगना थौदांग लौदुना हांगदोकलगनी CM इम्फाल वेस्ट डिस्ट्रिक्ट की मफम सिंग द लैरिबा मियोय सिंग कोविड-19 पॉजिटिव ओइबा मियोय क्या यामना लैरिबगी हाइबदु खांगदोकलगा मखातना अना लयेंगी थबक सबसाना सथनबगी पंदम ngasiदगी हौना इम्फाल वेस्ट डिस्ट्रिक्ट की तोवान मफम तरागा मरीदा एग्रेसिव मास कोविड-19 टेस्टिंग ड्राइव सथनबगी दमक्ता चीफ मिनिस्टरना फ्लैग ऑफ तौबगी थौरम लम्फेल लेबी हेल्थ डिपार्टमेंट की ऑफिस दा हौदोखरे ngasi थौरम अदुदा एडवाइजर टू CM हेल्थ ओइरिबा डॉक्टर S रंजन प्रिंसिपल सेक्रेटरी हेल्थ बोनुमांग अमदी DC इम्फाल वेस्ट S किरण अमदी हेल्थ डिपार्टमेंट की मरुएबा थौपुबसिंग याखी फ्लैग ऑफ तौबगी थौरम अदुगा मरी लाइनना चीफ मिनिस्टर N बेरेना फोंदोखिबदी ngasiदगी हौना इम्फाल वेस्ट डिस्ट्रिक्ट की तोवान मफम तरागा मरीदा पार्क सना कोविड टेस्ट तौबगी थबा असि निमित तरागा मंगानी सुबना सथगनी कोविड टेस्ट तौबगी लखलगलिबा खोंथांग असिना मियोय क्या यामना लाइसत असिना पॉजिटिव ओइबा लैबगी हाइबदु खांगदोकलगा ngalingay matamdagi hauna ana layengi thabak paikhatlaga miyoy kya gi punsi laisat asidagi kalhaunabagi damaktane haiki चीफ मिनिस्टर मखाताना फोंदोखिबदी लेंगाना कोविड-19 लाइसतगी मणिपुर मियाम की पुंसी कंदबा यादी हाइबगी फिरेब लौरे अदुगा मियाम की पुंसी कनगनी हाइदुना मंगजिन थाना सुंथुरगलिबा डॉक्टर सिंह नर्स सिंह पैरामेडिकल स्टाफ सिंह बुसु लेंगाना मखोगी मफमदा मपुंग फाबी इकाई खुमना बोले मखोयना काथोकपना मांग थादुना अना लयेंगी थबक सथरिबा सिगिदमक्ता लेंगाना साखोक सई हाइखि मणिपुर खुनाय असि मिसिंग यामजदब खुनाइनी मदुना कोविड-19 लाइसत असिदगी कन्ननब होनबदा पार्क्सना कोविड टेस्ट तथोपगी तंगाई फदे मदुना अखंग अहिसिंगा तानरब मतुंगदा मास टेस्टिंग तौनबगी फिरेब असि लौरकपनी
ꯇꯦꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯄꯥꯛꯁꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯀꯅꯤ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯉꯜꯂꯤꯉꯩꯗ ꯈꯪꯗꯣꯛꯄ ꯉꯜꯂꯤꯉꯩꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯄꯥꯛꯁꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯑꯃꯃꯝ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ MLAꯁꯤꯡꯗ ꯆꯤꯊꯤ ꯏꯈ꯭ꯔꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren Singhana ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯒꯤ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯈꯔ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ ꯄ꯭ꯂꯤꯖ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯊꯝꯂꯛꯂꯤ ꯑꯗꯨꯒ ꯔꯣꯇꯤꯟ ꯑꯣꯏꯅ ꯆꯦꯀꯤꯡ ꯇꯧꯕꯁꯤꯗ ꯉꯁꯤꯁꯨ ꯁꯤꯡꯖꯃꯩꯗ Curfew violators kaya ama pulisna fajinduna thamlure aduga randomly oina COVID-19 test tawthokpa matam haibadi curfew violators singdu randomly test tawba matamda miyoi 18 test tawba matamda miyoi mari COVID-19 positive oiba thengnare hainasu Chief Minister N Biren Singhana thagalakpa warolosina makhatana fungdorakli atopa pawama namu BDF singi maithongda amubu kali taisinba draka kona na phakhiba BDF personnel matik saba sairak pigadabni committee Haukiba me Kungamapana Jiribam district ki manung sanma Jiribam Islamabad leba MD Ali Haider Koba Jiribam narcotic unit posting taba BDF personnel number B10J0070 asi drug karbar CNA haiduna Assam police ki CID galonana miyamna phakiba thawdo adu all Manipur BDF welfare association na haksina lawi loinana thawdo adu main accused oiriba MD Ali Haider Kudaktagi BDF personnel gi list gi dismiss tawre haina all Manipur BDF welfare association gi central committee gi serol amana hairi serol asinai thawdo odu da hakthingna senara mamiyoi khudima ain gi chapchaba wayel phanganbinaba Jiribam district ki SPA Ganasyam da numit adugi numidang na all Manipur BDF welfare association central committee ga Jiribam gi mihut yauna Jiribam district ki maruoiba Thaupuba Singa committee ga puna unaduna taksinkre maramaduna all Manipur BDF welfare association na district taraga tarukta lairiba BDF lising taraga sumnagi yankhai gidama honariba thabak singa sida BDF personnel khrana masagi oiza oithaki phangnaba honabada anti social oiba thabak thoram kya tarakpa masu Manipur police department gi mingsa thianana bo honarakpa kudima association na kankhatuna su thamloi Mafam matam sana mari lenaba district authority singa tanaraga BDF list gi lauthokani COVID-19 laisat ki luraba matam asida ehing nungthil khaktana wana duty tawjariba BDF singbu phawham gumba BDF ama anina mangthokpa yaroi loinana Manipur de lairiba BDF listing taraga sumnagi yankhaina mikup nahom singa duty tawbuga loinana discipline amasum respect lainabasu central committee gi maikhaidigi khangalakli loinana laisat asigi awaba marakta SOP ngaktuna nada yektaba oiminasi hainasu taibang semba mapugi mafamna thawni jarakli tentakpa paw khara mayamna thamjage kaksingda hangliba private hospital anina laingakna lepa layengmaldagi hena lawbigi thabak sathare desam kaksing district ki toan ba mafam ani haibidi Yangwi high school hangliba San Hospital Wabagai amadi Kha Manipur College kaksingda hangliba Ima Hospital hairiba private hospital ani asina laingangna lepa layengmaldagi paisa hena lawi haibigi wathok tholakle hiramasigi matangna Democratic Students Alliance of Manipur Kaksing District Council na thijilubada khangmangamle haina desamna press ta thadorakpa sior amana fongdorakli Amaromda atopa pawamana COVID-19 positive oide haibigi certificate paidaba miyoi amata moreda sanghandana ba warep laukre More border town asida hausi oiriba COVID-19 laisat asi thengnanaba more da lairiba tuan ba community leaders singna saruk yaba mifam amanga si ayuk pung 9 makai taba matamda Tamil Sangamoregi Conference Hall social distancing ngakna pangthokre mifam aduda Autonomous District Council Moregi members sing saruyaki Lukhauzai Jau ex-chairman ADC Sandilna convener oiduna pangthokiba COVID-19 ga mari lainaba mifam aduda tuan ba warep ahum lokhi warep sing adudi More da sanglakpa miyoi sing COVID-19 na positive oide negative oi haibigi certificate paidaba miyoi amata sanghandaba Myanmar gi miyoi sing More da sana thaknaba yonba sanghandaba More gi Sunrise Club Playground amasum Howland Phai border fawba sanghanba aduga More gi miyoi singna
pot tiklaga more town yorhanba ahum subada more town manung da covid-19 laiset asidagi ngak thoknaba more da leidiba civil society organization singi member ani ahum khangalaga more covid-19 task force semlagi imphal lomdagi more sanglakpa gari driver sing passenger sing covid positive oide haibigi pai de haibigi sek tawbagi thabak sathaba sini hanas phungdorakli Amarom mu atin mapaw amana Bishnupur District Hospital numidangi matamda doctor laitre lakoi pata laidiba army camp layeng pham onthokpiu committee Bishnupur District Hospital asi award pana pik thale mamingtagi District Hospital haiba du oire numidangi matamda ana layenga mari lainaba doctor amata laitabadagi anaba singda yamna sauna awaba mayonare hiramasi matang health ki thausu puriba minister N Biren gi athuba miyeng sangbiyu haina covid-19 relief committee Bishnupur district headquarter na hairi ngasi pauksi asida committee asigi maiked gi phongdorakpagi matung inadi hana primary health center oirambada district hospital onkhatkiba Bishnupur district hospital asida numidangi matamda analeng gi thabak tonaba doctor amata laitre maduna anaba sing ahin nungyaida asoi angam thokadra haibigi yamna sauna mi paiba leire hauji covid-19 gi luraba matam asida hospital asida specialist doctor yauna mari lenaba doctor sing numidangi matamda mathau tohondaba haibisi yamna lali athuba matamda minister gi miyeng sangbiyu hainasu pawsina makhatana phungdorakli Atopa pawamana mo IMC gi staff ahum covid positive oire lengan IMC gi staff singbo frontline worker ni haina laukthok tuna paun thogat piyo Manipur lengana covid-19 laise thiengnabada asobo thodang loriba doctor nurse na singbabu frontline worker ni haina laukthokpagum Imphal Sahar manung amade akoiba mafam singda quarantine center singbu sit chengmagi thabakta asobo thodang loriba Imphal municipal corporation gi mari lenaba staff singbu frontline worker ni haina lengana laukthokpiyo IMC da lengang na akhanaba phan PBU amadi corporator singda sakti khara pibiduna covid-19 thengnabada asobo thodang lobo ngamnaba lengang na khotna biu haina IMC gi asobo thodang loriba corporator amana phongdokre wafamasi ngasi IMC gi public health sanitary section gi thaupuriba corporator amaga wari saba matana phongdorakibani magna hai Imphal manung amadi akoi mafam singi amot akai sengbada mai pakna thabak pangthokpa ngamnaba minister N Biren gi athubada miyeng singsinpham thoklei hainasu pawsna makhatari aduga mahakna hai IMC gi staff sahumlom lairiba singarang digi hauna covid test tawbagi thabak sathaki maduda IMC gi sakidar magi loina bi amadi sweeper nupi ama positive oiki makhoi lamboi khonang khong lairiba covid care center da thamduna layeng satakre aduga ngarang khumalam pakta lairiba balbawan gi covid care center da amot akai singbugi thabak sathaba sweeper amasu wan tharakpadagi lekanakre matam sangna PPE uptuna Imphal manung amadi akhoibada hangdoliba covid care center sing amadi Imphal manung gi hotel kya home quarantine tawduna lairiba singi amot akai singdokna bo honabada awabagi masak oire adubo Lainga na haujuk pawba IMC gi worker singa si frontline worker ni haina laukthokpiduna pokning thogat pidaba si penaba phungdokhi haina su pawsna makhatari amasu makha sathajarak poina ngasi goiba Manipur gi covid-19 update mayam na thamjage nomo gi ngarang digi hona mayam Manipur covid-19 positive oibagi sang se khrakkhakti hantarakle aduga ngasi gi haukiba pungkun gi mari asida covid-19 positive oikiba miyoi si Manipur gi ona miyoi satret ka maudra ga nipani Hairiba miyoi singsi Bishnupur digi nipuga mapani Sandel digi ahumni Chuchampur digi yangkhai ga nithoi Imphal East digi sani ga nipan Imphal West digi sahum ga kun ga humdoi Jaribam digi taraga mapan Kaksing digi taraga mari Kamjong digi miyoi amata oikide Kangpokpi digi mapan Senapati digi taraga humdoi Tamenglong digi nipan Thaubal digi marfuga mathoi Ukhul digi taraga mapani Apun boina miyoi satret ka maudra ga nipan haukiba pungkun ga mari ista Manipur da covid-19 positive ohenkre Hairiba pungpham asimaktada Manipur da miyoi haibidi Chuchampur digi miyoi ani Imphal East digi miyoi manga Imphal West digi miyoi manga Jiribam digi miyoi ama Kaksing digi miyoi ama Kangpokpi digi miyoi ama amasum Thaubal digi miyoi ama apun boina miyoi taraga nipan haukiba pungkun ga mari ista Manipur da covid-19 positive ohenkre hairiba miyoi taraga nipan si tharaga Apun boina Manipur da covid-19 haujuk phawba positive oiduna laikhidaba miyoi masingsi sanipan ga kunga manga sure hainasu covid-19 updates na makhatana phungdorakli loisilak poina tentakpa content masang katang mayamna hapsage mayam loi fuktaminasi pawsu loisilak poina yamna thajaningoi oiba maphamdagi phangba pawmana curfew thugai haiduna Imphal West Commando na Kangla Tongbi da Nongmei Kapkhare
khoi saunaraba miyamna kangla tongbi da leiba commando outpost da thomjinkhre haidi thaudo sing ngarang numidang pung 8:35 rom setpa matamda Imphal West ki Sekmai Kendra gi manung sanba kangla tongbi mandir mamangna thokibani amasum yamna thajaba yaba mafamdagi phangba pawsina matung ina kangla tongbi Santipurdagi Nikhil Gautam sahi kunga mathoi apokpa laikhidraba Ganesh Gautam amadi Sahil Basnet sahi 13 apokpa Sambhu Basnet hairiba miyane sina lambi da lakpada kangla tongbi mandir mapada leramba Imphal West Commando gi kangla tongbi outpost team amana makhoi bu khamduna mobile phone lauksilaga wahang pong chatakhi makhoi anigi maikaidagi chapsana pakhompi ki masum commando team aduna makhoi ani bu curfew thugai bigi lisai amadi khongpak na kauduna phukibani haidi thaudo adu yaning da phongdok laduna khoisauna raba miyamna kangla tongbi da leiba commando outpost da thomjinduna mara leiba commando personnel sing dandi pu haina irang tokhi thaudo asigi victim ama oiriba Nikhil Gautamna phongdorakpagi matung ina makhoi ani singarang numidang laikai adumakta da leiba makhura amagi mayumda COVID-19 vaccination online application taunabagi dama lakpada kangla tongbi Durga Mandir gi hek mamangna duty taadun leramba commando personnel singna pharaga curfew thugaiduna thoglai haiduna phubani commando personnel singaduna phuribadu khangba ngamlaktabadagi mathwai kanjanaba mahakna mahakpu phuriba commando adu inthoklamlaga sienaba honaki maduda atopa commando personnel amana mahaki makhong tamna nongmaina round ama kapkhibani laibok phabadagi nongmai maru adu pankhidi tungna makhoi animak gypsy da hapkatuna Sekmai police da sinakhi haina mahakna phongdoki haina paus na mexing na phongdora du ma hojikoina di paus matang solution jarage pathoksa gi bsui ki plan ki kya yar sum yam ngak pigini abu i pausing update pi jaraki ge mayam ngai min si hen channel si ki makai di thamjari and thank you.